Taibang kumhaidi angakpa mi oina pokluba aikoina mikup singnugi phizol setuna saruk yaba haibasi machatni taibang magi ningaida yauri nusiningai so himai chumba tangkakni haisira langtakni thamoido mi paizei pokningdo tek tek chatpa garigi katana khangautre numidang wairamgi matam amo poduna lakle mayam punpham adomda loina muk pullare wata padaba kayagidi nungti nungai thokpa haibasi hauna sani sofa da phone metuna phamli baliyogi nakta robot makhutta che khara pairaga prap changai manak yoraduna mayoknana thariba sofa duda masu git phamthai aduga che singdo table da thammi sahomdu da phone metlam baliyo so yingai robot obada ma gyan takre phone do jacket ki pocket hapchilanga robot da yinglaga lei kari hairakpa ngai bagum ani du ingit ta khangnai robot so liyo da haifet yinglamlaga mangda lei ba che singdu dagi amata pai khalaga pa ba hore ming laiza laisram leifamna wangkhaining them pukri mapa only jalni mapa leikidre mamaga maga khakta leibani mamagi minga thaba accident amadagi mamit ani mau obagi sakti yaudre imungdo government employee or self employee gi mami amta leite laizna part time job toraga hoje imung punari tumil lerambali yodo marak pathalaga men part hairo nonsense me amdo darka leiti robot to nofet adumak tori aduga makha tarai si single boyfriend leite atiyada tarang madong ngalibi sasik thabani wahai du liyo do noktorai mana pa madumak oirakpaduda harauri bahai do oiramali robert so chedo mung thamkhraga liyo da yinglei nati kari kok mu haibanida leisabi macha amabu tarai hekte stock to holisibo aibu mina khangaga faraga jel da yoroidro liona pakhang amana leisabi gi details lobada case leiti detective robert last ki wahai duda robert sunok lei yam pamjaba sinpamni adubo business ki mung amada hek pokpiramdana limna mang adu ngai kone nang tawdori cover sibo oidoribro kunjabi dugi sakta makne nupi du so angang ni haiza wani laidine leo masado krasat khalaktuna table du da lairiba chiedu amma tap lokhatuna yengi aduga nokmi tablapna hairei khonglaga khangnasi maduma robert so ingangong na leo da yengi arang pham sagat laga khongrai niktana famlimdo zugo chaba thaba ma torakani haibadi khanre somda manipur sin thungna gari thororaga mayumda hanjilei lina su duty halaktri mapai bungoso thabok mafamdagi halaktri bagi mami tai maira bohigi yumse mathol saba yum natti ground floor dugi mathakta floor ani khakta haptuna taru yam nana sari ba yumni mama ibe mana kalpana gi marup oirakpana yumdu hek yengmada pupukning wakhal sibo inghanba thamoi bu pothaba piba ngamba masak ama ohenli mama leitrabaso aduma kaidana leiri khwaigi maton oribal floor duna maira bagini white color gi rangna yumgi sarok radi nana khumjini adubu ayamba sarokti glass ngakta khabani manungdagi khaliba light sky blue color gi curtain duna room adubu hena masak phajahli curtain duna sangsin ba yogdaba sarok kharaduna mapalomdagi ingan ngana uri paring leiriba lairik ngakta thamliba rekto maming leiraba lairik singi masaksu uri adubu lairik singdo kanana lokthok pabano haibadumadi khangma ngamdre library adugi hek mamangda masan nanba off white machugi single couch amasu leiri library adudagi lairik loruraga mafamduda pabagi masakni taing lama wakhal santi piriba yumduna khong thangsilakpa khuding mairaba wakhal leitabagi sor tattana holi magi ka sanglaklaga mafi marol fawbo hongda famungduda longna tai chatpada chokthabani
ꯉꯥꯎꯖꯕ ꯋꯥꯖꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯅꯣꯡꯗꯣꯜ ꯌꯧꯅ ꯈꯟꯕ ꯉꯝꯕ ꯑꯃꯁꯨꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯂꯨꯝꯊꯕ ꯋꯥꯈꯜ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯁꯤꯂꯤꯡ ꯃꯊꯛꯇꯨꯗ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ ꯇꯟꯖꯥꯗꯨꯗ ꯊꯦꯝꯃꯨꯡꯗꯨ ꯀꯥꯗ ꯄ꯭ꯔꯄꯞ ꯆꯪꯉꯛꯏ ꯉꯧꯔꯣꯛ ꯉꯧꯕ ꯕꯦꯠꯁꯤꯠꯇꯨꯗ ꯈꯣꯡꯎꯞ ꯀꯩꯋꯣ ꯂꯩꯔꯝꯕꯗꯨꯗ ꯊꯦꯝꯃꯨꯡꯗꯨ ꯏꯁꯧ ꯍꯧꯔꯛꯏ ꯉꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗ ꯁꯥꯊꯤꯅ ꯉꯥꯎꯏ ꯀꯕꯤꯔ ꯁꯤꯡꯗꯒꯤꯁꯨ ꯌꯥꯝꯕꯨꯡꯅ ꯍꯦꯟꯅ ꯉꯥꯎꯏ ꯄꯇꯥꯜ ꯅꯤꯡꯊꯧꯗꯒꯤꯁꯨ ꯌꯥꯝꯕꯨꯡꯅ ꯍꯦꯟꯅ ꯁꯣꯟꯅ ꯆꯨꯏ ꯌꯥꯛꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯩꯔꯥꯕ ꯁꯨꯛꯂ ꯌꯦꯡꯉꯛꯏ ꯅꯀꯣꯜ ꯐꯖꯩ ꯄꯨꯡ ꯊꯤꯜꯂꯨ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯍꯩꯗꯨꯗ ꯄꯩꯔꯞ ꯌꯦꯡꯉꯤ ꯏꯁꯧ ꯂꯥꯡꯅꯤꯡ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯝꯕꯨꯡ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯗꯨꯗ ꯀꯥ ꯆꯥꯎꯕꯅ ꯀꯔꯤ ꯁꯦꯝꯃꯛꯎꯒꯦ ꯍꯪꯉꯨꯁꯣꯅ ꯀꯥꯔꯛꯄꯅꯤ ꯀꯔꯤ ꯊꯛꯇꯣꯏꯅꯣ ꯀꯣꯐꯤ ꯁꯦꯛ ꯁꯪꯒꯣꯝ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯕꯨꯡꯒꯤ ꯁ꯭ꯄ꯭ꯔꯥꯏꯠꯇ ꯆꯝꯄ꯭ꯔꯥ ꯁꯨꯝꯖꯤꯜꯂꯒ ꯃꯑꯣꯡ ꯃꯥꯜꯍꯟꯕꯤ ꯍꯩ ꯃꯍꯤꯗꯣ ꯊꯛꯇꯣꯏꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯩꯔꯥꯕꯗꯣ ꯅꯧꯊꯣꯔꯛꯂꯤ ꯀꯩꯅꯣꯗ ꯏꯕꯨꯡꯉꯣ ꯑꯗꯨꯛ ꯍꯥꯎꯈ꯭ꯔꯕ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯄꯣꯠꯇꯣ ꯅꯪꯅ ꯖꯥꯠ ꯇꯥꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯒꯨꯟꯒ ꯈꯪꯖꯗꯦꯗ ꯌꯥꯝꯕꯨꯡꯅ ꯄꯥꯝꯅ ꯊꯛꯄꯗꯨꯗ ꯁꯦꯝꯕꯩ ꯋꯥꯅꯤ ꯃꯑꯣꯡ ꯃꯥꯜꯍꯜꯂꯒ ꯃꯍꯥꯎꯁꯨ ꯑꯝꯇ ꯌꯥꯎꯗꯧꯗꯨꯕꯨ ꯉꯥꯡꯅ ꯈꯣꯡꯎꯞꯇꯣ ꯂꯧꯊꯣꯛꯄ ꯂꯣꯏꯔꯦ ꯊꯦꯝꯕꯨꯡꯗ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯨꯔꯤꯠꯇꯨ ꯂꯥꯝꯃꯛꯏ ꯃꯩꯔꯥꯕ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯐꯨꯔꯤꯠ ꯑꯉꯧꯕꯁꯦ ꯃꯣꯠꯈꯤꯅꯤ ꯁꯨꯗꯣꯛꯎꯒꯦ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯊꯤꯅ ꯇꯧꯕ ꯌꯥꯝꯕꯨꯡꯒꯤ ꯁꯥꯖꯠꯇꯣ ꯇꯧꯕꯤꯔꯅꯨ ꯑꯁꯨꯛ ꯐꯖꯕ ꯐꯨꯔꯤꯠꯁꯦ ꯌꯥꯝꯕꯨꯡꯅ ꯊꯝꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯐꯪꯉꯔꯣꯏ ꯉꯥꯡꯅ ꯃꯩꯔꯥꯕꯅ ꯃꯊꯛꯇ ꯂꯤꯠꯂꯤꯕ ꯑꯉꯧꯕ ꯖꯦꯀꯦꯠꯇꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯌꯥꯔꯦ ꯖꯦꯀꯦꯠꯇꯨ ꯅꯝꯗꯅ ꯂꯧꯊꯣꯛꯂꯒ ꯊꯦꯝꯕꯨꯡꯗꯨ ꯃꯈꯨꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯥ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯍꯧꯔꯦ ꯈꯜꯂꯝꯕ ꯋꯥꯈꯜꯁꯨ ꯊꯦꯝꯕꯨꯡꯒꯤ ꯏꯁꯧꯗ ꯆꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯃꯈꯥ ꯆꯠꯊꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯤꯞꯂꯝꯕꯗꯒꯤ ꯐꯣꯛ ꯍꯧꯒꯠꯂꯛꯂꯤ ꯃꯥꯒꯤ ꯔꯨꯝꯒ ꯑꯦꯇꯦꯆ ꯇꯧꯔꯤꯕ ꯇꯦꯔꯦꯁ ꯂꯣꯝꯗ ꯂꯥꯛꯏ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯪꯅ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯌꯨꯝ ꯑꯃꯁꯨ ꯑꯣꯏꯕꯅ ꯃꯇꯝꯗꯣ ꯍꯥꯏꯐꯦꯠ ꯏꯪꯉꯤ ꯑꯗꯨꯕꯨ ꯇꯏꯪꯂꯕ ꯃꯥꯂꯪꯗꯣ ꯂꯤꯠꯂꯤꯕ ꯑꯉꯧꯕ ꯇꯤ ꯁꯥꯔꯠ ꯁꯦꯠꯂꯤꯕ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯍꯥꯄꯦꯟꯗꯨꯅ ꯏꯀꯥꯏꯕ ꯄꯤꯔꯤ ꯄꯣꯀꯦꯠꯇꯒꯤ ꯁꯨꯔꯨꯞ ꯎꯄꯨꯗꯣ ꯂꯧꯊꯣꯛꯂꯒ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯠ ꯆꯝꯈꯠꯂꯤ ꯂꯣꯏꯅꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯌꯦꯡꯉꯤ ꯂꯣꯛ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯂꯤꯟꯗꯥꯒꯤ ꯐꯣꯇꯣ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯊꯣꯡꯒꯥꯜꯗ ꯏꯁꯩ ꯁꯛꯎꯁꯤꯔ ꯈꯪꯗꯦꯗ ꯁꯥꯎꯔꯒꯇ ꯂꯩꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯉꯥꯡꯅ ꯂꯣꯛꯇꯨ ꯍꯥꯡꯉꯤ ꯂꯣꯛꯇꯨ ꯍꯦꯛ ꯍꯥꯡꯕꯒ ꯉꯁꯥꯏꯒꯤ ꯀꯣꯐꯤ ꯗꯦꯗ ꯂꯤꯌꯣꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯊꯣꯔꯛꯏ ꯂꯤꯟꯗꯥꯒꯤ ꯋꯥꯈꯜꯗ ꯃꯣꯃꯣ ꯅꯣꯛꯂꯝꯕꯗꯣ ꯈꯨꯗꯛꯇ ꯆꯥꯏꯈ꯭ꯔꯦ ꯃꯥ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯌꯦꯡꯂꯨꯗꯕꯅ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯉꯁꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯗꯕ ꯑꯣꯏꯕꯅ ꯐꯣꯇꯣꯗꯨ ꯃꯆꯤ ꯂꯦꯡꯂꯝꯗ꯭ꯔꯦ ꯐꯣꯇꯣꯗꯨ ꯌꯦꯡꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯠ ꯆꯪꯉꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯐꯦꯜ ꯑꯣꯏꯔꯕ ꯕꯨꯗꯤꯗꯨ ꯄꯨꯊꯣꯛꯂꯒ ꯋꯥꯈꯜ ꯊꯥꯗꯕ ꯌꯥꯕ ꯊꯥꯗꯔꯕ ꯄꯣꯁꯇ ꯅꯝꯂꯒ ꯐꯣꯇꯣꯗꯨ ꯈꯨꯗꯛꯇ ꯑꯞꯗꯦꯠ ꯇꯧꯈ꯭ꯔꯦ ꯀꯦꯞꯁꯟꯗꯨꯅ ꯊꯥꯔꯤ ꯍꯣꯜ ꯗ ꯁꯨꯒꯔ ꯑꯄꯣꯂꯣꯖꯤ ꯑꯃꯦꯔꯤꯀꯥꯅꯣ should be salty but wait give me another shot because I like the way you express yourself ꯐꯤꯅꯤꯁ ꯁ꯭ꯇꯤꯛꯇꯣ ꯍꯦꯛ ꯈꯣꯠꯄꯒ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯥꯏꯖꯕ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯄꯁꯨ ꯅꯠꯇꯦ ꯑꯔꯥꯡꯐꯝꯅ ꯇꯥꯛꯂꯛꯄ ꯋꯥꯔꯤꯗꯣ ꯂꯥꯏꯋꯥꯅꯤ ꯈꯜꯂꯗꯨꯅ ꯑꯦꯛꯁꯟ ꯄꯥꯜꯂꯅꯤ ꯃꯇꯥꯒꯨꯝ ꯅꯣꯛꯂꯤꯕꯅꯤ ꯐꯣꯟꯗꯨꯗ ꯅꯣꯛꯃꯤ ꯌꯦꯡꯂꯤꯉꯩ ꯏꯍꯥꯟ ꯍꯥꯟꯅ ꯂꯤꯌꯣꯒꯤ ꯀꯃꯦꯟ ꯑꯃ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏ ꯂꯤꯌꯣ ꯁꯔꯃ ꯑꯅꯗꯔ ꯁꯣꯠꯇꯨꯗꯤ ꯇꯤꯇꯥꯅꯤꯛ ꯊꯧꯕ ꯆꯟꯗꯧꯕ ꯃꯑꯣꯡꯗ ꯄꯤꯅꯕ ꯅꯨꯡꯁꯤ ꯀꯣꯔꯠꯇ ꯆꯦ ꯑꯃ ꯊꯥꯡꯒꯠꯂꯨꯁꯦ ꯑꯃꯤꯇ꯭ꯔ ꯌꯦꯟꯕꯤ ꯃꯥꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯔꯒ ꯊꯨꯝꯇ꯭ꯔꯤꯛ ꯊꯨꯝꯕ ꯁꯨꯒꯔ ꯀ꯭ꯌꯨꯕꯅ ꯊꯃꯣꯏꯗ ꯊꯣꯃꯛꯄꯗ ꯅꯪꯅ ꯂꯣꯡꯅ ꯀꯦꯟꯕꯗꯨꯗ ꯃꯩꯇꯩ ꯊꯨꯝ ꯑꯄꯥꯛꯄꯗꯣ ꯃꯇꯦꯛ ꯊꯦꯛꯂꯒ ꯆꯥꯏꯁꯤꯜꯂꯛꯈꯤ ꯄꯤꯔꯛꯂꯤꯕ ꯀꯣꯃꯦꯟꯗꯣ ꯄꯥꯕꯗꯤ ꯄꯥꯏ ꯍꯥꯏꯕꯕꯨ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯥꯁꯨ ꯄꯤꯁꯨꯝꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯅꯝꯃꯤ ꯀꯔꯤꯅꯣ ꯂꯣꯜꯂꯤꯕ ꯃꯥꯜꯂꯤꯁꯦ ꯃꯔꯣꯜꯗꯨꯅ ꯅꯨꯄꯥ ꯆꯔꯣꯏ ꯅꯪꯕꯣ ꯅꯔꯣꯜ ꯐꯥꯎꯗꯤ ꯆꯨꯝꯅ ꯉꯥꯡꯉꯣ ꯂꯤꯌꯣꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯏ ꯑꯩꯈꯣꯏ ꯕꯥꯃꯣꯟꯒꯤ ꯂꯥꯏꯁꯣꯟꯅꯦ ꯂꯤꯂꯕꯣꯞꯇ ꯉꯥꯎꯖꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯥꯛ ꯍꯦꯛ ꯈꯪꯗꯧꯕ ꯃꯔꯣꯜ ꯅꯠꯇꯦ
Sun tarang mit tarang go lilabok go. Hana musu mairaba gyan ngau na yingi. Reply di pirudre. Leo gi karan ni khang na duna machin na nongmi taplam na soli. Onthok pa. Ngasi na ngarang oy hori. Hayeng koram mamahak na ngasi amo oiragli. Kalak khaman ma fauduna asaw ba kaukthok pau phaubirakadra khanjarubani. Adubu karisu haibiraktre. Instagram gi posto uribani maso. Adubu thamoida kalakpa mi homa phaubudi lairadana michina phauba yengbidre. Onthokpagi matau haiduni. Nongdam mamana sanariba nungsibagi kumaisi angakpani. Thamoy ama khaktana nungsiba mari ama semba yadabana isorna semlamliba pungbasi angakpani. Hingbagi lanphamda lanthengnaribi mahakti ngarang kari oiki kaukthokladuna ngasigidamak hayenggidamak khanduna leiri. Ngasidi Sunday so oibana thabak mafam ayamba thongso hangade coffee day amadi pizza hut natana matamdu khasingan mana laiza yumgi thabai khang hana loisilaga lei. Mama bucha ising pizaraba tungda sit sing maloiraga magi hawdo angauba arangmadu chak amu pizai. Mausana hui hawdong khak nata sa nga bu yamna luna tawjabani. Sumangi machi aduda hawdong sawbidu chak sahali. Aduga mana nakana phamlaga nga maru manbi. Mana hawdong duna onsinduna wari sai. Tapna dum chawke doge chawbi nangbo. Pukhamse kanamtana mulloine. Luktharaga sarang machawbido yamna khangbagumna laizada fat yenglaga khonglai. Matongduda laizaso nokmi tapna makokta nalaga hairei. Hairoi charo. Chichene nangi nga maru manbige. Kuina sum laiminarakpagi pau faunarabra. Chawbido nonthaduna chak tumuk chaba hokre. Tanjaduda mataroi chanabido phut phauzilai. Sumang machiduda hawdongi nga maru manbadu ubada masu nokmi changsilai. Akhoi salini memse ngasidi unaba fangjare. Khonjel aduda laisisu yenglei. Mona changak pu ubada nokfe tawi. Wadi ngangda nakanda liriba ugi fadu lauraga monada famu haidina pirei. Mona su tapna famtharaklaga chak chariba sawbibo makhutna tapna nanbirei. Chawbi nangdi naraiba yam phai. Noi che thabak chinbise nangdi nungtigi unabasu phangi. Nungtigi tuminabasu phangi. Nangi di nga maru sumanbido chak so dum pizaido nangmu naraiba phabase rere mohe. Wahaidu da laizasu noklaga hairi. Yare he chawbida mukalak pirano. Mi tumi laizaba angangse punsida naba tawrano. Monaso laizari yenglei. Magi thabak chinwi mataroisi toina unaba phangdabasi magi asawbini. Masu machindo pairaga khumai. Wangang zaraksano nuside ko nang. Phone amatang payo haibasu yade. Natte kaino ba nang khalise. Nang nasasi laisabine sa kauraba. Laiza pisumdo suklaga hairi. Nang se ay uradi adung ngangning bra khangdi. Maray da pang taw na tawi. Ay bo hazig po phone naman naplaga laisabigi mathaw mga mayamdo. Taw laradi yung nakana pumidoy ba. Laisabi haiba laite. Magi matang matam. Amadi mani hingliba punsi mahingdugi makayang poli haiduni. Mona ngang libado taningdre haibagum machindo haifet paithui. Yare hanubi nang mangaire. Muhamta ngangu bayar. Hainu sadana basanik de pitharakani. Kana dese loishilo chalo. Ngasi di Sunday nina asaipo ngaya koiruse. Ai thabak chatkani. Handa mukti monado I karaduna khanglaw lawri. Thabak nomaizing numitsida kari thabak no nang chilisiba. Mona na lawrakpaduda chak sarang machawbido khakpre he khangi. Matawduda laizana monada chaithalai. Ngawrba nangba khanglaw lawridu kaigino ba. Angang chak sasarise namdana khangale. Wahaiduda monado chawbida pairap yingi. Onthokpa nupi haiduni. Laizana luna tawi haibagi matagum hawdongduga chap himanadana sawba ngami. Khatna matam hawkiba khangawdre anido. Laizana ngamduna yumduda wari saduna loishinkre. Matamdi aduma hozan kibana anido coffee de da muk lakli.
ꯃꯣꯅꯥꯗꯤ ꯂꯥꯏꯖꯕꯨ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯃꯄꯨ ꯂꯩꯔꯝꯗꯕꯗꯨꯗ ꯊꯕꯛꯇꯨ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯦ ꯇꯧꯅꯨ ꯍꯥꯏꯅ ꯈꯥꯝꯂꯨꯕꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯍꯦꯛ ꯉꯝꯗꯨꯅ ꯃꯌꯥꯝꯒꯤ ꯀꯣꯐꯤ ꯌꯦꯟꯕꯗꯨ ꯌꯥꯎꯔꯤ ꯄ꯭ꯔꯤꯌꯥ ꯅꯣꯛꯂꯒ ꯔꯤꯁ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯁꯦ ꯀꯣꯐꯤ ꯗꯦꯗ ꯀꯣꯐꯤ ꯁꯔꯞ ꯇꯧꯕ ꯌꯥꯎꯔꯦꯅ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯆꯠꯅꯤꯀꯣ ꯃꯣꯅꯥꯅ ꯆꯠꯅꯤꯡ ꯆꯠꯁꯅꯨ ꯃꯁꯤꯁꯨ ꯄꯨꯟꯁꯤꯔꯣꯜꯅꯤ ꯍꯧꯖꯤꯛꯀꯥꯟ ꯃꯤ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯅꯔꯦ ꯆꯠꯄ ꯐꯪꯗꯕꯒꯤ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯀꯣ ꯄꯜꯂꯨ ꯌꯥꯗꯦ ꯌꯥꯏꯄꯟꯖꯩ ꯍꯥꯏꯗꯨꯅꯤꯅꯦ ꯍꯥꯏꯔꯨ ꯌꯥꯄꯣꯠꯇꯦꯕ ꯍꯦꯛꯇ ꯆꯠꯅꯤꯡꯉꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯃꯣꯅꯥꯗꯣ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯈꯤꯕꯗꯨꯗ ꯇꯤꯁꯨ ꯄꯦꯄꯔ ꯊꯨꯞꯂꯤꯕ ꯂꯥꯏꯖꯗ ꯀꯧꯔꯛꯏ ꯂꯥꯏꯖꯥ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯏꯁꯦ ꯑꯣꯔꯗꯔ ꯑꯝꯇ ꯂꯧꯔꯨꯆꯣ ꯄꯤꯕꯗ ꯑꯩ ꯄꯤꯒꯦ ꯄꯥꯈꯪ ꯉꯥꯛꯇ ꯃꯥꯜꯂꯤ ꯃꯁꯛ ꯐꯖꯕ ꯌꯥꯎꯔꯗꯤ ꯑꯃ ꯁꯠꯂꯒ ꯐꯅꯦꯛ ꯃꯆꯤꯗ ꯌꯦꯞꯁꯤꯟꯍꯧꯒꯦ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯣꯅꯥꯕꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯃꯗꯨꯗꯤ ꯃꯌꯥꯗꯨ ꯍꯤꯒꯠꯁꯜꯂꯛꯏ ꯂꯥꯏꯖꯁꯨ ꯇꯧꯔꯤꯕ ꯃꯊꯧꯗꯨ ꯊꯅꯝꯂꯒ ꯃꯄꯥꯟꯗ ꯄ꯭ꯔꯄꯞ ꯊꯣꯔꯛꯏ ꯇꯦꯕꯜ ꯅꯝꯕꯔ 1ꯗꯨꯗ ꯅꯨꯄꯥ 3-4 ꯐꯝꯂꯝꯕꯗꯨ ꯑꯗꯣꯝꯗ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ ꯃꯥꯒꯤꯗꯤ ꯃꯊꯧꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯇꯦꯕꯜꯗꯨ ꯌꯧꯔꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯀꯔꯤ ꯊꯛꯁꯤꯒꯦ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨ ꯂꯥꯏꯖꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ ꯁꯛꯇꯝꯁꯤꯡꯗꯨ ꯎꯕꯗ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯥꯁꯤꯡꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯂꯥꯏꯖꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯔꯣꯀꯤꯗ ꯑꯃꯨꯛ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯔꯣꯀꯤꯗꯤ ꯀꯝꯗꯧꯔꯤ ꯃꯥ ꯂꯥꯏꯖꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯂꯥꯏꯖꯁꯨ ꯔꯣꯀꯤꯒꯤ ꯃꯤꯠꯌꯦꯡ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯗꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯍꯧꯔꯛꯄ ꯏꯍꯨꯜ ꯄꯨꯝꯕ ꯅꯝꯁꯤꯟꯈ꯭ꯔꯒ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯤ ꯑꯣꯔꯗꯔ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯃꯌꯥꯝꯗꯨ ꯁꯠ ꯍꯦꯛ ꯈꯨꯝꯃꯛꯇꯦ ꯔꯣꯀꯤꯒꯤ ꯃꯇꯧꯃꯛꯅꯤ ꯃꯈꯣꯏ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯉꯥꯏꯔꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯛ ꯈꯪꯅꯗꯕꯗꯧꯅ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯅꯨꯗ ꯑꯩꯈꯣꯏꯗꯤ ꯅꯪ ꯂꯩꯔꯝꯕꯁꯤꯗ ꯗꯤꯁꯀꯥꯎꯟ ꯇꯧꯍꯜꯂꯒꯦꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯕꯦꯕꯥꯔꯒ ꯇꯞꯁꯤꯜꯂꯛꯀꯅꯨꯕ ꯂꯥꯏꯖ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯃꯌꯥꯝꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯨꯝ ꯂꯦꯞ ꯂꯩꯔꯗꯤ ꯋꯥꯔꯅꯤ ꯆꯠꯂꯣ ꯂꯥꯏꯖ ꯑꯥꯏꯁ ꯂꯥꯇꯦꯗꯣ 3 ꯄꯤꯔꯛꯑꯣ ꯏꯆꯜꯅ ꯁꯦꯝꯕꯗꯣ ꯑꯝꯇ ꯍꯥꯎꯅ ꯊꯛꯀꯦ ꯍꯅꯃꯨꯁꯨ ꯂꯥꯏꯖ ꯈꯨꯝꯃꯝꯗ꯭ꯔꯦ ꯃꯥ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯣꯔꯗꯔꯗꯨꯗꯤ ꯈꯪꯂꯕꯗ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯦꯞꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯈꯜꯂꯒ ꯃꯅꯨꯡꯂꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯉꯛꯏ ꯁꯛꯐꯝ ꯑꯃ ꯑꯣꯜꯂꯒ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯣꯅꯥꯗꯨ ꯆꯤꯡꯅꯔꯞꯇꯧꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯂꯥꯏꯖ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯕ ꯁꯣꯔꯗꯣ ꯋꯥꯅ ꯍꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯏꯁ ꯂꯥꯇꯦ 3 ꯇꯦꯕꯜ ꯅꯝꯕꯔ 1 ꯃꯣꯅꯥꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅꯁꯨ ꯄꯥꯈꯠꯈ꯭ꯔꯦ ꯇꯧꯔꯝꯕ ꯃꯊꯧ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪ ꯂꯥꯏꯖ ꯈꯨꯝꯗꯦ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯔꯣꯀꯤꯗꯣ ꯄ꯭ꯔꯄꯞ ꯆꯪꯉꯛꯂꯒ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯈꯤꯕꯅ ꯃꯣꯅꯥꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯂꯥꯏꯖꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯃꯊꯛꯀꯤ ꯔꯨꯞꯇꯣꯞꯇꯨꯗ ꯀꯥꯈꯠꯂꯛꯏ ꯔꯣꯀꯤ ꯁꯥꯎꯅꯤꯡꯕꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯄꯥꯏꯁꯤꯟꯕꯗꯨꯗ ꯂꯥꯏꯖ ꯆꯩꯅꯥ ꯐꯥꯎꯔꯤ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯈꯨꯠꯁꯤ ꯅꯥꯏꯌꯦ ꯗꯥꯝꯆꯥ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯂꯤꯗꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯅ ꯊꯥꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠ ꯃꯈꯨꯠꯇꯨ ꯂꯥꯛꯇꯅ ꯀꯟꯊꯣꯔꯛꯏ ꯇꯁꯦꯡꯅ ꯁꯥ ꯑꯣꯜꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯄꯨꯝꯅꯃꯛ ꯑꯁꯥꯎꯕ ꯐꯨꯗꯣꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯦ ꯅꯪ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩ ꯏꯀꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯆꯠꯁꯦ ꯀꯌꯥꯃꯨꯛ ꯌꯣꯟꯕ ꯄꯥꯝꯒꯦ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯂꯣꯏꯕ ꯊꯕꯛ ꯇꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯈꯖꯤꯛꯇꯕꯨ ꯏꯀꯥꯏꯌꯣ ꯂꯥꯏꯖ ꯈꯨꯝꯗꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯔꯕꯁꯨ ꯔꯣꯀꯤꯒꯤ ꯁꯥꯖꯠꯇ ꯍꯦꯟꯖꯤꯟꯕ ꯀꯌꯥ ꯎꯕꯁꯤꯡꯗꯨꯅ ꯃꯥ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯠꯌꯦꯡꯅ ꯔꯣꯀꯤꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯝꯗ ꯈꯪꯕꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯟꯖꯦꯜ ꯀꯟꯅ ꯆꯩꯁꯤꯜꯂꯛꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯑꯩꯒ ꯀꯣꯏꯅꯔꯝꯃꯤꯕ ꯅꯨꯄꯤꯅꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯛ ꯂꯣ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯄ ꯋꯥꯅꯤ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯕꯁꯦ ꯑꯩꯕꯨ ꯁꯤꯠꯇ ꯇꯥꯛꯄꯅꯤ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯑꯩ ꯁꯥꯎꯔꯛꯂꯗꯤ ꯅꯪꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯕ ꯐꯪꯗꯅ ꯆꯔꯥ ꯍꯦꯜꯂꯒꯅ ꯄꯨꯟꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯎ ꯅꯌꯨꯝ ꯍꯣꯡꯒꯦꯔꯥ ꯂꯥꯞꯅ ꯂꯩꯈꯤꯒꯦꯔꯥ ꯇꯧꯀꯣ
ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯌꯣꯟꯕ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯔꯣꯏ ꯑꯁꯨꯛ ꯅꯨꯡꯁꯤ ꯍꯩꯇꯕ ꯋꯥꯉꯥꯡ ꯑꯆꯥꯎ ꯑꯔꯝꯗ ꯉꯥꯎꯔꯕ ꯔꯣꯀꯤꯒꯤ ꯊꯃꯣꯏꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯊꯃꯣꯏ ꯑꯃꯅꯤ ꯈꯜꯂꯨꯕꯗ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯩ ꯃꯥꯅ ꯐꯅ ꯅꯨꯡꯁꯤꯕ ꯑꯣꯏꯗꯨꯅꯁꯨ ꯋꯥꯉꯥꯡꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯂꯥꯏꯖꯁꯨ ꯃꯆꯤꯟ ꯈꯨꯝꯃꯛꯏ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯗꯥꯝꯆꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯑꯩꯒ ꯗꯥꯝꯆꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯌꯣꯟꯕ ꯅꯠꯇꯦ ꯆꯈꯥꯎꯗ ꯆꯥꯛ ꯃꯔꯨ ꯑꯃꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯃꯁꯤꯗ ꯗꯥꯝꯆꯥꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯃꯆꯤꯟ ꯈꯨꯝꯃꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯒꯠꯈ꯭ꯔꯦ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯒ ꯍꯥꯏꯔꯦ ꯅꯪꯒꯩꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯅꯪ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯅꯪꯒꯤ ꯁꯨꯝꯕ ꯃꯇꯧꯁꯤꯗꯅꯤ ꯑꯩꯅ ꯅꯪ ꯍꯩꯅꯗ꯭ꯔꯤꯁꯦ ꯀ꯭ꯂꯥꯁ ꯌꯥꯎꯖꯗꯕ ꯃꯤꯒꯤ ꯂꯨꯈꯥꯛ ꯁꯦꯡꯂꯒ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨꯒ ꯁꯪꯒ ꯇꯧꯅꯤꯡꯗꯕꯒꯤꯅꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯕꯁꯨ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯩꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯅꯤ ꯑꯩꯒꯨꯝꯕ ꯑꯃꯅ ꯂꯨꯈꯥꯛ ꯁꯤꯡꯕꯤ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯑꯩꯅ ꯄꯤꯔꯤꯕꯁꯦ ꯋꯥꯔꯅꯤꯡꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯅꯪꯅ ꯂꯝꯍꯦꯜꯂꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯂꯥꯏꯖꯕ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯈ꯭ꯔꯦ ꯃꯍꯨ ꯄꯨꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯁꯣꯔ ꯐꯨꯟꯒꯠꯂꯛꯏ ꯋꯥꯍꯩꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯃꯟꯈꯤꯕꯅ ꯊꯃꯣꯏꯗꯨ ꯆꯦꯛꯈꯥꯏꯔꯛꯄꯒꯨꯝ ꯃꯈꯨꯠꯅ ꯊꯕꯥꯛꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯃꯔꯤꯛꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯇꯞꯅ ꯆꯤꯟꯊꯔꯛꯂꯤ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯊꯋꯥꯏꯗꯨ ꯆꯥꯛꯂꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯁꯦ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯗꯥꯝꯆꯥꯗꯨꯅꯤꯀꯣ ꯅꯕꯨꯛꯆꯦꯜ ꯑꯗꯨꯛ ꯄꯤꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯃꯣꯏꯗꯨꯒꯤꯗꯃꯛ ꯂꯦꯞꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯇꯥꯊꯤꯔꯦ ꯗꯥꯝꯆꯥ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯗꯤ ꯅꯪ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯈꯣꯡꯁꯤꯗ ꯇꯨꯔꯛꯄ ꯑꯣꯏꯌꯨꯀꯣ ꯊꯋꯥꯏꯅꯤ ꯈꯜꯂꯨꯕ ꯃꯍꯥꯛꯅ ꯃꯥꯕꯨ ꯃꯃꯜ ꯌꯥꯎꯗꯕꯤꯒꯨꯝ ꯌꯦꯡꯕꯤꯔꯝꯕ ꯃꯤꯠꯌꯦꯡꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯦ ꯇꯣꯜꯂꯤꯗꯀꯣ ꯂꯥꯏꯔꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯃꯈꯣꯏꯁꯤ ꯑꯗꯨꯕꯨ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕꯅꯤ ꯇꯣꯜꯂꯤꯕꯗꯤ ꯂꯥꯏꯔꯕ ꯅꯠꯇꯦ ꯃꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯗꯕ ꯑꯆꯥꯎ ꯑꯔꯝ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯤꯕ ꯃꯈꯣꯏꯗꯨꯅꯤ ꯃꯔꯣꯜ ꯑꯍꯨꯝꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯤ ꯍꯥꯏꯔꯤꯕ ꯃꯄꯣꯛꯇꯣ